अहानबदा मरोइबा पाउ वार ऑन ड्रग्स ड्राइव असिगे मियामदा अवेयरनेस पीरगनी अमदी मियामनसु मसिदा मतेंग पांगबिनबा चीफ मिनिस्टर ना फोंदोखरे अमदी साइकिल एसीदा खुदक्तगी पोपी थाबा लेप्तना मणिपुर सरकार ना पाखलकलिबा वार ऑन ड्रग्स दा सपोर्ट तौननबा वारेम नखरे PONYTV na sandok chaba nungdangi Manipuri pauda BIDYASANA taram nokchari pau sandok na pizari ngasi nityai pa chuthekta leiba thambal sanglenda chief minister N Biren okpigi thoram ama state president A Sarda Devi yauna office bearer singh senior party leader amadi karyakarta singha loinana saruk yakhre Prime Minister Modi की सबका साथ सबका विकास सबका विश्वास और सबका प्रयास हाइबा पांडम मखादा पार्टी की ओइबा मियोय सिंगना गवर्नमेंट ना मियाम की याफनरबा पुथोकलिबा वेलफेयर स्कीम सिंग असि मियामदा खंगहन्नबा कन्ना होनरी हाइना चीफ मिनिस्टर ना फोंदोके महांगना मखा तारदुना पार्टी की मियोय सिंगना लैंगाकना पाइखलिबा वार ऑन ड्रग्स अमदी पोपी थाबगी मायोक्ता चंगसिलकलिबा ड्राइव असिदसु मियामदा अवेयरनेस पीरगनी हाइना फोंदोकपगा लोइदना चंगसिलकलिबा खोंथांग असि मरु ओइबा खोंथांग अमा ओइबना मणिपुर गे मियामनसु मसिदा मतेंग पांगबिननबा हाइखे साइकिल गे कुकी लुचिंगबा सिंगना साइकिल एसीदा खुदक्तगे पोपी थाबा लेप्तुना मणिपुर सरकारना पाइखलकलिबा वार ऑन ड्रग्स दा सपोर्ट तौननबा वारेब नखरे मसीगा मरी लेनना ngasi मणिपुर के चीफ मिनिस्टर एन बिरेन सिंह साइकिल एसी के एमएलए किमन्यो हांगसिंग अमदी साइकिल द लेरिबा खुल सिंगी लुचिंगबा सिंह याउना पाउगी मिफम अमा पांगथोके पोपी थादुने युम पुजरिबा मियोय सिंगी हिंगनबगे अतोपा उपाय अमसु सिननबा थौरांग तौरी हाइना सीएम एन बिरेन ना फोंदोके साइकिल दुगा कुकिन पे साइकिल की एरिया की अदुगनिंग थोक्सिंग कुलगिनिंग थो यांखै की सिग्नेचर ने सेदा हाबिरेसी ngasi ai am nungai ai sai shu haje bre media gi non pangsi Manipur gi praja punamakta ihan hanba oina andagi moment da भारत बीजेपी लेड बीजेपी गवर्नमेंट टू ओशदेदा ये अहानबा वार अगेंस्ट ड्रग की मूवमेंट कुकी की सिलनाउसिंगा याम बोली ओपनली थोड़ा खुनगी चिप्सिंग थोड़ा का एमएलए एमएलए सिंगा का पसे सिना हानबनी और आइनवन द जी पाव मयाम में सुलाया कुकी सिलनाउसिंगी इवन कुकी साइकिल की अदगी टेनोपल की चांदिल की लाइव मैम सिंह नोई नोइना हाइबर कुकी गवर्नमेंट की वार अगेंस्ट ड्रग्स स्टेट को सपोर्ट होंगे है कुकी अदगी नरा मक्सू कुकी साइकोट की ऑनरेबल एमएलए सुल लाने ऑर्गेनाइज होगा तो मैं ना सुना ने पॉजिटिव कोई रिपोर्ट मुझे कोई लाई तो मैं से नहीं आना है बड़ी निंथो सिंह स्टेट के याऊँगा The present village chief deliberated at length about poppy cultivation and resolved to put immediate hold. Kuda tegi poppy cultivation se lepa ni na resolution logi bese sigi dam kai na ko mi amol ni sa योगा हाइबसी पुकनिंग चंगना तौरिबा थबक खुदिंगमक अदुनी हाइना डीएम साइंस की नेशनल सर्विस स्कीम की यूनिट 1 की प्रोग्राम ऑफिसर डॉक्टर टीएम रविकांतना फोंदोक्रे वफम मसिंग असि डीएम कॉलेज ऑफ साइंस की सेंट्रल हॉल द स्टेट नेशनल सर्विस स्कीम सेल अमदि डीएमसी साइंस नेशनल सर्विस स्कीम सेल अनिना खुदसमनदुना पांगथोकपा 1 डे योगा प्रोग्राम अमदा हाइखिबनी महांगना मखा ताना हाइखिबदा नेशनल सर्विस स्कीम हाइबसी लिसिंग अमगा चमापन हुमफुमापंदा गांधी जी की सेंटिनरी बर्थडे गा मरी लेनना हाउदोखिबनी एनएसएस की पांडमदी लाइरिक तमलिंगै मतमदा नेशनल सर्विस के एजुकेशन पीबा एजुकेशन सिस्टम का पर्सनालिटी डेवलपमेंट का पुन्ना चटमिनबा हाइबसिने जून की कुनमाथोई असि इंटरनेशनल डे ऑफ योगा नि
Numit asi Maharishi Patanjalina Haudoke Aduga International da Masak Khanghan Bani Aduga Prime Minister Narendra Modi na amuka hena masak khanghanduna lakpani NSS na su chahi khudingi pangthoktuna lakpa numit ni National Service Scheme gi motto di not me but you haibadi tauriba thabak sing asi aiginate adom gini haibani haike Mahiroi singna mahi tamlingaida miyamgi thabak thauram singda saruk yaduna miyamgi seba taubani amadi yoga haibasi thawai yauna pukning changna tauriba thabak khudingmak adu yoga kaugani haina phongdokhi ngasigi yoga aduda TJ Higher Secondary School yauna manak nakpada leiba school college ki mahiroi chani mukna saruk yakhi NSS की motto si not me but you तौरीबा थबक सिंग असे आइगी तमक नजदे selfishness थादोक लबा अदोंबा थबक सिंग ने अन सातर सिंग असिना मखोगिना full of blood हाइदे अंगांग म सिम्बोल न कोइना सिनजे मसी लेइंगे मतम सिदा मखोगी पोंगथोक तबा प यावजदबा यामना ताइनी ओइबा अम ओइना समाज की सेवा सि तौरपसिना ब्लू कलर ना सिलकांदा दोंबा केनो सि पांगथोक पनी मखोइ सिम्बोलाइज तौबनी अदुगा मखोइ सिंग असे कम्युनिटी सर्विस सिंग पांगथोक ai हाइरगा मोइ मसागी पर्सनालिटी डेवलप तौजबगा लोइना एकेडमिक लाइन दसु मसिना आइजना चंचलपा अदुंबा अनिसिगा तोनरगा लेबा एजुकेशन सिस्टम गा अदुगा पर्सनालिटी डेवलपमेंट गा अनिसे तोनरगा लेबा छात्र सिंगदम तो सेंगवे प्रोग्राम नि ngasi umang lai kanba apunba lop ukalna phongdor khibada social media ama oiriba Facebook ta hauzik viral oiriba umang lai harawage tangkhul nurabi laithau thoramda ahenba mawong tawriba tangkhul saba sanjam chirang dage penathoi amadi lairek Lairel Kabi dage pena herozet khudak tage laibung changduna laithau pangba athingba thamle loinana makhata na natpu tadribhawba athingba si laikhigani hairi Home Films Manipur gi banner makhada puthokadaba aikhoigi Imphal haina mingthonba Manipuri feature film ama Palace compound leiba iboyama sumanglila sanglenda yaifathauni tharam pangthokre Tauramaduda Dhanamanjuri University gi Vice Chancellor Professor N. Rajmohan Singh na athoiba mithung Joint Secretary to Government of Manipur MCS Aribam Sivadas Sharma na Tauramapu Special Contractor Chirom Iboyaima Amadi Sangit Natak Academy Awardee Sabgrakpam Hemantana Special Guest Sing Oina Sarugyake Thauramga mari lainana wangang khiba singna haikibada Manipuri film chakhonanaba honabada film producer ge thaudang yam chawi producer marang kaina thokhaning bage apamba phongdoknakhe Chirom ongbi Manorma Devi na puthokliba film asigi story screenplay Ranjit Ningthauzani amade direction na Khoibam Homeshwari ni film asigi cinematography BB Surjit choreographer Satarjit Thiyam Amadi Music Director Jiten Kumar Nauremni Film Asida Gokul Ithoi Sunil Maiboy Idhau Joy Bidya Hemanta Sangitana Chingba Maroiba Mamiroi Singh Oiri Paugi Marakta Natin Babregama Break matungda makhataba paubizari ngasi Manipur gi mafam kayada pangthokpagum Jiribam district ki oinasu kadam talada leiba Jiri College ta prior preparation for International Yoga Dega mari lainana lecture program on yoga haiba thauramama NSS unit Jiri College na sinduna pangthokre thauramadu da Jiri College ki principal Dr. TH Randhoni International
Internal Quality Assurance Cell Jiri College ki Coordinator Dr. MD Samsur Jaman Amadi CH Sunamani Singh Retired Inspector of School Jiribamna Mathang Sitna Chief Guest President Amadi Guest of Honor Oina Sarugyaki Thauranga Mari Lainana CH Sunamani Singh Retired Inspector of School Jiribamna Haikibada Yoga Haibasi Mioi Bada Yamna Kanaba Biba Hakchang Sajel Amani Aikoina Seli Chariba Fizoldi Motle Haibasu Subayai Adubu Mioi Bagi Wakal Hakchang di Yogana Fahanba Ngami Haina Maruiba Wafam Kayasu Fungdoke Loinana Yoga gi position Kayasu Marik Chumna Kanghanke amagi go bersatu dan pribadi sendiri selesai dah atau ibu pergi go bersenda atau motivate go pencoba adu lupa yang dapat jangan mereka lagi sekarang ini ini sini saya orang bingung sini saya ini lagi mulai mata dari mana masih ada tanda-tanda yang kita kenal rumah dari atau syukur abadi atau ini misalnya sudah awas ini adalah apa yang kita syukur abadnya bacanya adu waktu itu mindset isi kenapa kita bersyukur kepada bersyukur dengan baru seperti apa isi itu kita itu saja lepas mana ada only in the midst of जो कितना बड़े वक्त तक उन पर लिखा अब ये चीजें पता करने के लिए वक्त का से नहीं थी अब ये थिंकिंग में थोड़ा सा थिंकिंग में आप चीजें तो सब बोलते हैं ऐसे मशीन से नहीं होती जो लोग कथा करने में समायता नहीं Manikanta Mutumda Handak Chahigi National Appreciation Certificate Kusinarakhre Manikanta Mutum Haukiba September Taradagi November Tarad Fawba We4U Foundation Manipurna sponsored Tauduna Langthabal Kendragi MLA Karam Shyamna Lamthaduna No to Drugs and Our Green World gi Pauzen Puduna Manipurdagi Assam Fawba Khongna Chatuna Uchara Lisingama Hena Thakibatanatana Usingi Khongun Liriba Sarveshu Chatlibani Manikantana Fongdokibada National Appreciation Certificate Fanglakpa Asida Pumnamaki Credit Te We4U Foundation Manipur gi member Kuding All India Radio Imphal Anchor Oibiramba KK Wahengbam Singjamai 360 Amadi Maru Oina We4U Foundation Manipur gi President Oibiriba Leo Namirapam Amadi Mahakpu Support Taubirakiba Miyamda Piri Haike Ngasi Laikan Thabida Langoi Puduna Lakpa truck ama accident thokpadagi mioi ani garina nansinduna Laikidre Hari Laikidraba mioi adugi maming hauzik fawbada khangbangam dri hari ni nalija amadi sida urle to mokong garin Handak Numit Karani Manipurda Nong Leptana Churakli Basida Ising Itawge Fibam Yengsinaba Chief Minister N. Biren Singh na Water Resource Department ki official Singda Yengsin Bagaloinana Ising Itaw dage Ngakthoknaba Itai Veres Hangdoknaba instruction Pikre Hauzik Itai Veres Asi normal da Thamduna Isingge Fibam Yengsili Loinana Water Resource Department na Itawge Kudong Thiba Thorakpa Matamda Miyamge Kudong Chananabagi Damak Emergency Oiba Telephone number ani 038524515550 amadi 2450195 asi hangduna thamle hairiba number asida miyamna pau fabirakna nabasu khanghali Narcotics Affairs and Border NAVina ngarang War on Drugs 2.0 ge manungchanna Head of Anti-Narcotics Task Force ki Luching Makhada Imphal Churachandpur Road ki Jangnom Phai Khul Manakta Achat Awok Singh check Taubada Mioi Ani Heroin Powder number 4 kg Amaga Konana Fare Faraba Mioi Singh Adudi Churachandpur District ke Tuibong Khuldage Rose Gangte Chahi Kunipan Mapuroiba Laikhidraba Kamlanden Gangte ni Amade Churachandpur District ke Vamnong Khuldage Nemlailam Guite Elias Lalam Vamnong Mapuroiba O Jangminlen Guite ni Hairi Faraba Mioi Singh Adudagi heroin powder yauba sapon cap marifu fagat ki hari
Nong leptana chubana maram oiraga Manipur gi mafam kayada awaba mayoknari Tamenglong district ki manung chanba tausem da laiba Mandio Upper Primary School gi fivamsu nong na maram oiraga sathina soksile mari lainaba department ta kayarak hana school asibu semjin binana ba haizarabasu tabinaba laitre hairi Satra chamaga kuntra hena leiba school asida oza ani khaktamak leiba maramna Mandio khulge student union na volunteer tawduna oza manga hapchinduna school asi chalairibani hantakki nongju matamda akanba nonglei nungshit kaya sitpadagi school ge tin paithokhiba na sarkarna school asi semjin bidrabadi Semjin Bidrifa Fauba Satra Singh Pothanaba Haike Adubu Satra Singh na Nongjolabasu class yawuni haiduna Larik Tambadi Adumak Chathake Satra Singh na Larik Tambada Thingnariba Awaba asi Koknanaba haiduna Nahakarana School asi Semjin Nanaba Haike Adubu Nong Leptana Chubana Maram Oiraga Semjin Bangamdana Lairi Housing School asi Datamliba Satra Singh na Mayok Nariba Awaba Amadi School asige Fibam Manipur ge Miyamda Khanghanba Darkar Oire Haire Paugi marakta natin babreak amaga mukhana. Break matungda makhataba paupizari Tripura gi Chief Minister Biplab Kumar Deb na ngasi mahaki resignation letter Governor SN Aryada pisankre thazaba yaba pau amagi matung ina Tripura gi Royal Family gasu mari lainaba housing Deputy Chief Minister oiriba Jishnu Dev Varmana Tripura gi anoba Chief Minister oiraba yai haina panare Governor Unaraba matung Biplab Kumar Dev na haikibda party ki instruction amagi matung ina mahangna resign tawbuni hairi Senior leaders Bhupender Yadav amadi Vinod Tode bu anoba legislature party leader gi election observer oinasu khankre Regional Institute of Medical Sciences ki Director Professor A. Santa Singh na ngarang RIMS Hospital gi Clinical Biochemistry Lab ta nauna hapchin khiwa Beckman Coulter DXC700AU ama Sangha khibaga loinana RIMS Jubilee Hall ga thangnaba leiba Susruta Hall su sangha khre Manipur Sarkar na lam khopchinduna ain gi mayokta yum amadi dukan sajenba sing takthokpage khongthang paikhalakliba asigi saruk ama oina ngarang Imphal East ki konung mamangi lambi amasung nala mathakta ain gi wangmada yum amadi dukan na chingba sajeliba mafam sing takthokpa haukhre Masiga mari lainana Chief Minister N. Biren Singh na lam khopchinduna yum amadi dukan sajenba asina traffic jam lehenbata natana nongju thamatamdasu ising ichau thokhalle aduga sarkar da hektamak tainai haina haike Manipur ge atopa mafam singdasu makhatana thaurang asi chathakigani hairaduna miyamna gyan tabiduna prajagi oiba lam khopchindana basu haike Madhya Pradesh ki Siddhi district ta nupa ama mahaki mamagi kakthatlaba makuk amadi singjang paiduna kilometer anirom lambida chatlingai police na fakre thagdogasi ngarang jamodi police station na konba karimati khulda thokhibani hairi chahi kuntaruk lom suraba Lal Bahadur Gaur na mahaki mama
Maksudan Singh Goat Chahi Humfuna Jadu Mantra Tauduna Mangonda Kudung Thiba Thokale Haina Chingnabadage Mayumda Chatuna Unkhatnabadage Singjangna Mangaktayan Bani Haina Jamodi Police Station ge in charge CS Mani Mishrana Fongdoke Loinena Kaktatlaba Mangak Amadi Singjang Paiduna Police Station Tamna Lakpada Police na Lambidage Fakibani Hari Tamil Nadu gi Kobi Party da tha asigi tang tara tare tagi kunmapan fauba pangthokadoriba taranithoi suba Hockey India Junior Men National Championship lising ani kunithoi da saruk yananabagi damak Manipur gi Junior Men Hockey Team ngarang Kumalnapak Hockey Stadium dagi Tamil Nadu gi damak Imphal thadokre Manipur gi mahut singgadoriba sanaroi sing adudi Sadokpam Surjakanta Singh Susil Lisam Takhel Changbam Anesh Sharma, Thokchom Avinash Singh, Japshin Naurem, Thaunauzam Ingalemba, Luwang, Thokchom Kingston Singh, Nelson Yumlembam, Kundrakpam, Michaelin Singh, Ningombam Jamshin Singh, Leimapokpam, Boying Singh, Khwairakpam Jasper Singh, Risi Yumnam, Gurumayum Dinku Sharma, Thokchom Bikramjit Singh, Laishram Kiran Mitay, Mones Posangbam, Amadi Vidyananda Singh Yumkhamni, Amadi Manipur team gi manager amasung coach na Laishram Bimol Mitay Amadi Khetrimayum Romesh Singh ni championship asida Manipur na pool D da Haryana Kerala Amadi Tripuraga Leminari Manipur gi ahanba match tha asigi tang taranipan gi numidang wairam pung tarukta Tripuraga sanagan hairi Numid humni chathagadaba Nav Sankalp Sivir Ngarang Congress National President Sonia Gandhi na Udaipur da Haudokre Thauramadu da Wangang Laduna Sonia Gandhi na Haikibada Congress Party na Makhoigi Thauna Lingzel Amadi Mathauna Pugning Changba Ado Amuka Hanna Uba Fanglagani Haike Organization Asina Tamba Ngamdaba Thaudok Kaya Ama Mayok Nakre Amadi Madubu Thengnanaba thabak thauram kaya lokhatpa mathau tai haina Sonia Gandhi na phongdoke Chintan Sivir asida tongan ba mafam singdagi lakhiba maruoiba mioi chamri romna saruk yakhiba thauramadu da Rajasthan ge Chief Minister Ashok Gehlot State Congress President Govind Dotasarasu wangangkhe Aroibada maruoiba paw amukhana War on Drugs Drive asigi miyamda awareness piragani amade miyamna su masida mating pangbinanaba Chief Minister na phongdokre amade cycle acida khudaktagi popi thaba leptuna Manipur sarkar na paikhalakliba war on drugs da support tawnanaba warem nakre PONYTV gi Manipuri pau pineng tabiri basingbu bidyasana na kainal baya thang nizari